ꯑꯩ ꯂꯥꯏꯚ ꯊꯥꯖꯔꯦ ꯌꯨꯇ꯭ꯌꯨꯕ ꯃꯌꯥꯝ ꯚ꯭ꯌꯨꯋꯔꯁꯇꯤ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤ ꯂꯥꯏꯚꯇ ꯑꯩ ꯑꯗꯨꯝ ꯍꯧꯖꯔꯦ ꯑꯗꯣ ꯑꯩ ꯂꯩꯁꯦ ꯃꯌꯥꯝ ꯅꯤꯡꯊꯧꯈꯣꯡ ꯀꯦꯅꯦꯜꯗꯅꯤ ꯌꯨꯝꯗ ꯑꯩꯁꯨ ꯇꯧꯐꯝ ꯈꯪꯗꯅ ꯌꯨꯝꯗ ꯂꯩꯔꯗꯤ ꯇꯨꯝꯃꯒ ꯑꯗꯨꯝ ꯂꯩꯗꯣꯔꯕ ꯑꯗꯨꯅ ꯑꯗꯨꯝ ꯑꯩ ꯁꯤꯗꯩꯗ ꯂꯥꯛꯄꯅꯦ ꯑꯁꯣꯝ ꯅꯥꯀꯟꯒꯤ ꯁꯥꯏꯠꯇꯣ ꯑꯩ ꯆꯠꯂꯨꯔꯦ ꯉꯥꯏꯈꯣꯀꯣ ꯑꯩ ꯒꯥꯔꯤꯁꯦ ꯑꯝꯇ ꯂꯧꯈꯤꯒꯦ ꯒꯥꯔꯤꯁꯦ ꯄꯥꯛ ꯇꯧꯁꯜꯂꯝꯃꯒꯦ ꯁ꯭ꯋꯥꯏꯗ ꯑꯩ ꯅꯤꯡꯊꯧꯈꯣꯡꯗꯅꯦ ꯂꯩꯔꯤꯁꯦ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯑꯣ ꯗꯦꯕꯤꯠ ꯃꯣꯏꯔꯥꯡꯗꯒꯤꯔꯣ ꯅꯤꯡꯊꯧꯈꯣꯡꯗꯒꯤꯔꯣ ꯗꯦꯕꯤꯠꯁꯤꯕꯣ ꯑꯩꯁꯦ ꯔꯤꯝꯁꯇ ꯑꯩꯒꯤ ꯅꯨꯄꯤ ꯀꯩꯅꯣ ꯇꯧꯕ ꯆꯠꯂꯨꯕꯅꯦ ꯑꯣꯐꯤꯁ ꯊꯤꯟꯕ ꯆꯠꯂꯨꯕꯅꯦ ꯑꯗꯩꯗ ꯑꯩꯁꯦ ꯌꯨꯝꯗ ꯍꯜꯂꯛꯑꯒꯗꯤ ꯇꯨꯝꯃꯒ ꯆꯥꯔ ꯑꯗꯨꯝ ꯂꯩꯗ꯭ꯔꯣꯕ ꯑꯗꯨꯗ ꯑꯩꯅ ꯁꯨꯝ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗꯗꯅ ꯏꯊꯟꯇ ꯁꯨꯝ ꯊꯧꯖꯔꯛꯄꯅꯦ ꯉꯁꯤꯁꯦ ꯑꯩ ꯁꯤꯡꯖꯃꯩꯗꯒꯤꯅꯦ ꯑꯗꯣ ꯁꯨꯝ ꯂꯥꯛꯄꯅꯦ ꯀꯪꯂꯩ ꯃꯣꯏꯔꯥꯡ ꯚ꯭ꯌꯨ ꯕ꯭ꯔꯣ ꯑꯩ ꯀꯩꯅꯣꯗꯒꯤꯅꯦ ꯁꯤꯡꯖꯃꯩꯗꯒꯤꯅꯦ ꯑꯣ ꯗꯦꯕꯤꯠꯁꯤ ꯅꯤꯡꯊꯧꯈꯣꯡꯗꯒꯤꯅꯦꯕꯀꯣ ꯗꯦꯕꯤꯠ ꯑꯩ ꯅꯤꯡꯊꯧꯈꯣꯡꯗ ꯂꯩꯔꯤ ꯀꯦꯅꯦꯜꯗ ꯁ꯭ꯋꯥꯏꯁꯦ ꯂꯣꯏꯅꯃꯛ ꯒꯦꯠ ꯂꯣꯏꯅꯃꯛ ꯈꯥ ꯂꯩꯔꯝꯃꯦ ꯑꯩ ꯀꯩꯅꯣ ꯇꯧꯗꯦ ꯑꯩꯗꯤ ꯀꯨꯏꯔꯕꯖꯥꯠꯅꯤ ꯑꯩ ꯆꯪꯉꯛꯇꯕꯁꯦ Dinamani Laishram, hi. Rajesh Kenone, Rajesh Kumar. Si Ningthoukhong Canal Moirangi Moirang Loktaki Paringdo. Later. The more I give videos Kitandi Ling and Nika, you know, they mobile capture. Rishi, hi Rishi. Ethanta dum khangde ai di dum Ethanta package president pakai haina banina. As you can see there, phumdi kana koli male moise. Kang ale mama bacha ka. Kang macha jam so ini. Oh Rajesh, where are you from? Sorry, I thought you are a Manipuri guy. Just what lockdown se mapan badi thok kano hai bane. Ado zoom na sum lerak pasu ngamaktra ba adu gina ina ngasi dong katang sum ita sum koithora gena. Ita na sum tholak bane. Mirror, bro Jimmy kano dane Ningthoukhong dane lai. Oh, Rajesh, you're from Assam, right? This place is called Moirang. It's about 45 kilometers from Imphal city. This place is actually famous for the
one of the floating lakes. I mean, the famous for one of the only the floating lake in Manipur. It's actually in the world. So you can actually Google search Loktak Lake. This is a lake actually. The name is Loktak. ꯔꯣꯛꯁꯟ ꯐꯥꯕꯩꯗꯤ ꯑꯩꯒꯤꯗꯤ ꯐꯥꯔꯔꯣꯏ ꯑꯩꯒꯤ ꯒꯥꯔꯤꯁꯦ ꯀꯩꯅꯣꯅꯦ ꯄꯥꯁ ꯌꯧꯕ ꯒꯥꯔꯤꯅꯦ ꯑꯗꯨꯅ ꯑꯩꯒꯤꯗꯤ ꯐꯥꯔꯔꯣꯏ ꯑꯇꯣꯞꯄ ꯖꯒꯥꯗ ꯑꯃꯨꯛ ꯌꯦꯡꯉꯨꯁꯦ ꯀꯥꯏ ꯀꯥꯏꯗ ꯁꯤꯗꯩꯗ ꯀꯨꯝꯊꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ Rajesh, yes, I mean, if you want any German Shepherd puppies, I can get it for you. But I'm not actually a breeder or a seller. I'm just a dog lover, and I have many contacts who are sellers, so I can give you a good contact if you want. Ningthoukhong Canal ꯑꯃꯨꯛ ꯆꯠꯁꯦ ꯑꯣ Syed Anwar ꯍꯣꯏ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗꯅꯦ ꯑꯩꯅ ꯃꯄꯥꯟ ꯊꯣꯛꯆꯔꯛꯏꯁꯤꯁꯨ ꯀꯨꯏꯔꯦ ꯃꯄꯥꯟ ꯊꯣꯛꯇꯕ ꯑꯗꯣ ꯉꯁꯤꯗꯤ ꯁꯨꯝ ꯃꯣꯏꯔꯥꯡꯗ ꯏꯊꯟꯗ ꯃꯇꯝ ꯂꯦꯟꯕ ꯂꯥꯛꯏꯅꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯕꯅꯤ ꯗꯤꯅꯃꯅꯤ ꯑꯁ ꯋꯥꯗꯤ ꯌꯥꯝ ꯋꯥꯔꯦ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯁꯦ ꯋꯦꯠꯁꯨ ꯍꯦꯟꯀꯠꯂꯦ ꯆꯥꯕꯒ ꯇꯨꯝꯕꯒ ꯇꯧꯔꯕꯅꯤꯅ ꯑꯗꯣ ꯑꯩꯅ ꯉꯁꯤ ꯆꯠꯆꯔꯤꯁꯦ ꯃꯌꯥꯝꯗꯤ ꯃꯄꯥꯟ ꯊꯣꯛꯄꯤꯒꯅꯨꯀꯣ ꯑꯩꯁꯨ ꯊꯣꯛꯑꯣꯏꯗꯕꯅꯦ ꯑꯁꯦꯡꯕꯒꯤꯗꯤ ꯑꯗꯣ ꯈꯥꯡꯉꯝꯃꯛꯇꯗꯅꯀꯣ ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯗꯣ ꯑꯥꯗ ꯐꯤꯁꯔꯃꯦꯟ ꯈꯔ ꯂꯩꯔꯤ ꯃꯣꯏ ꯉꯥ ꯐꯥꯕꯒꯤ ꯑꯩ ꯒꯥꯔꯤꯁꯤꯗ ꯈꯥꯝꯃꯦ ꯉꯥ ꯂꯩꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯦ ꯁꯥꯟꯇꯤꯀꯨꯃꯥꯔ ꯑꯩꯁꯦ ꯈꯣꯏꯁꯦ ꯆꯣꯞꯇꯤ ꯌꯥꯝ ꯇꯣꯛꯅꯤꯡꯉꯦ ꯈꯣꯏ ꯆꯣꯞꯄꯁꯦ ꯑꯩꯁꯨ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯣ ꯈꯣꯏꯗꯤ ꯂꯩꯇꯕ ꯑꯩꯁꯨ ꯑꯝꯇꯪ ꯂꯩꯒꯦ ꯈꯟꯕꯅꯦ ꯂꯩꯔꯀꯥꯟꯗ ꯑꯃꯨꯛ ꯆꯠꯂꯒꯦ ꯃꯣꯏꯁꯤꯕꯨ ꯀꯔꯥꯏꯋꯥꯏꯗ ꯀꯨꯝꯒꯦ ꯇꯧꯔꯤꯁꯤꯕꯣ ꯀꯨꯝꯐꯝꯁꯨ ꯂꯩꯇꯦꯅꯦ ꯇꯥꯃꯣ ꯉꯥ ꯐꯥꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯂꯥꯛꯄꯗ ꯉꯥꯏꯔꯤꯌꯦ ꯑꯣ ꯉꯥ ꯑꯆꯧꯕ ꯑꯗꯨꯝ ꯐꯖꯅ ꯂꯩꯕ꯭ꯔꯣ ꯁꯤꯕꯣ ꯂꯩꯌꯦꯕ ꯑꯣ ꯈꯣꯏ ꯆꯣꯞꯄꯁꯤ ꯃꯤ ꯑꯃꯗ ꯑꯗꯨꯝ ꯂꯥꯛꯑ ꯑꯗꯨꯝ ꯆꯣꯞꯄ ꯑꯗꯨꯝ ꯌꯥꯕ꯭ꯔꯣ ꯑꯣ ꯀꯩ ꯄꯨꯔꯣ ꯇꯥꯃꯣ ꯁꯤꯕꯣ ꯀꯩ ꯃꯣꯏꯗꯥꯔꯣ ꯃꯣꯏꯗꯥꯅ ꯆꯣꯞꯄꯦꯕꯀꯣ ꯑꯣ ꯁꯤꯁꯤꯅ ꯀꯩ ꯍꯥꯞꯄꯤꯕ ꯑꯣ ꯃꯣꯏꯗꯥꯒ ꯊꯥꯎꯒ ꯇꯧꯔꯒ ꯀꯪꯁꯟꯗꯅ ꯈꯔ ꯍꯥꯞꯄꯩ ꯋꯥꯅꯤ ꯑꯣ ꯑꯗꯣ ꯑꯗꯨꯝ ꯃꯇꯨꯝ ꯇꯥꯔꯒ ꯑꯗꯨꯝ ꯈꯣꯏꯗ ꯍꯥꯞꯄꯒ ꯑꯗꯨꯝ ꯌꯥꯔꯦꯕ ꯑꯣ ꯅꯍꯥꯟ ꯊꯥꯏꯅ ꯇꯤꯟꯊ꯭ꯔꯣꯛꯀ ꯌꯥꯝ ꯇꯧꯗꯦꯕꯀꯣ ꯇꯧꯗ꯭ꯔꯦꯗ ꯀꯌꯥ ꯊꯣꯏꯅ ꯑꯣ ꯇꯥꯃꯣꯗꯤ ꯀꯩ ꯂꯝꯗꯒꯤ ꯂꯣꯛꯇꯥꯛ ꯄ꯭ꯔꯣꯖꯦꯛꯇꯒꯤ ꯑꯣ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯐꯖꯅ ꯑꯗꯨꯝ ꯐꯥꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯂꯥꯛꯇꯦꯕ ꯑꯣ ꯈꯣꯏ ꯆꯣꯞꯄꯁꯤ ꯅꯨꯡꯉꯥꯏꯕꯅꯤꯅꯦ ꯑꯣ ꯑꯩꯁꯨ ꯆꯣꯞꯅꯤꯡꯉꯤꯅꯦ ꯈꯣꯏ ꯂꯩꯇꯕ ꯑꯩꯒꯤꯗꯤ ꯃꯣꯏ ꯉꯁꯥꯏ ꯔꯦꯗꯤꯃꯦꯗ ꯂꯥꯛꯄꯗꯣ ꯑꯣ ꯉꯥ ꯑꯆꯧꯕ ꯐꯥꯕꯒꯤ ꯃꯆꯥ ꯐꯥꯕꯒꯤ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯑꯆꯧꯕꯩꯗꯤ ꯅꯠꯇ꯭ꯔꯦ ꯑꯣ ꯑꯆꯧꯕꯩꯅ ꯇꯣꯉꯥꯜꯂꯦ ꯍꯣꯏ ꯑꯃꯨꯛ ꯂꯥꯛꯀꯦ ꯇꯥꯃꯣ
ꯇꯥꯃꯣꯁꯨ ꯂꯥꯛꯇ ꯉꯥꯏꯔꯣ ꯑꯣ ꯃꯌꯥꯝ ꯂꯥꯏꯐꯁꯦ ꯑꯝꯇ ꯉꯥꯏꯕꯤꯌꯨꯀꯣ ꯑꯩ ꯐꯣꯟ ꯑꯃ ꯂꯥꯛꯑꯦ ꯍꯥꯎ ꯅꯪ ꯕ꯭ꯔꯦꯁ ꯅꯣꯏ ꯅꯛꯀꯗ꯭ꯔꯥ ꯉꯁꯤ ꯀꯩꯗꯧꯕ ꯕ꯭ꯔꯦꯛ ꯅꯣꯏ ꯅꯛꯀꯗ꯭ꯔꯕ ꯑꯧ ꯍꯧꯅ ꯑꯣ ꯃꯌꯥꯝ ꯂꯥꯏꯐꯁꯦ ꯃꯇꯠ ꯑꯃ ꯇꯠꯂꯨꯔꯦ ꯑꯩ ꯐꯣꯟ ꯂꯥꯛꯄꯒꯤ ꯈꯣꯏꯁꯦ ꯁꯥꯡꯅ ꯁꯤꯗꯩꯗ ꯍꯪꯉꯣꯏꯁꯨ ꯌꯥꯝ ꯂꯩ ꯁ꯭ꯋꯥꯏꯗ ꯉꯥ ꯃꯆꯥ ꯃꯆꯥ ꯃꯌꯥꯝ ꯁꯦꯝꯃꯦ ꯃꯌꯥꯝ ꯌꯦꯡꯉꯨꯅꯦ ꯁ꯭ꯋꯥꯏꯗꯒ ꯂꯩ ꯃꯌꯥꯝꯁꯨ ꯎꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯕꯦ ꯁꯤꯗ ꯂꯩꯔꯤꯁꯦ ꯈꯣꯏ ꯃꯌꯥꯝ ꯅꯦꯠ ꯑꯃꯁꯨ ꯇꯥ ꯂꯩꯔꯦ ꯉꯥꯁꯦ ꯁꯤꯗ ꯄꯔꯦꯡ ꯁꯥꯟꯅꯅꯦ ꯐꯥꯔꯤꯁꯦ ꯁꯤꯗ ꯏꯟ ꯆꯤꯡꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤ ꯏꯟꯁꯤ ꯌꯦꯡꯁꯤ ꯃꯥꯏꯁꯦ ꯉꯥ ꯀꯌꯥꯝ ꯐꯥꯕꯤꯔꯒꯦ ꯑꯣ ꯁꯧꯒ꯭ꯔꯥꯛꯐꯝ ꯗꯅꯖꯤꯠ ꯌꯦꯁ ꯃꯗꯨꯃꯛꯅꯤ ꯑꯩꯅ ꯄꯥꯝꯖꯔꯤꯁꯤꯁꯨ ꯁꯤꯗ ꯕꯤꯌꯥꯔ ꯑꯃ ꯊꯛꯑꯒ ꯅꯣꯡꯁꯨ ꯃꯪꯉꯤ ꯋꯦꯗꯔꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯅꯦ ꯉꯥ ꯀꯌꯥꯝ ꯐꯥꯔꯒꯦ ꯌꯧꯔꯛꯇ ꯉꯥꯏꯔꯤꯕ ꯑꯣ ꯅꯨꯡꯊꯤꯟ ꯁꯨꯝ ꯀꯥꯟꯗꯅ ꯍꯦꯟꯅ ꯐꯥꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯇꯥꯏꯃꯤꯡꯁꯤꯕꯣ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯅ ꯍꯦꯜꯂꯦ ꯐꯥꯕ ꯑꯣ ꯑꯣ ꯑꯗ ꯏꯟꯁꯤꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ꯭ꯔꯥ ꯑꯆꯧꯕꯁꯨ ꯑꯗꯨꯝ ꯂꯛꯄ ꯌꯥꯎꯕ꯭ꯔꯥ ꯑꯣ ꯌꯥꯡꯂꯦꯝ ꯂꯛꯁꯃꯤ ꯍꯥꯏ ꯑꯩ ꯍꯧꯖꯤꯛ ꯅꯤꯡꯊꯧꯈꯣꯡꯗ ꯂꯩꯔꯤ ꯑꯗꯨꯒ ꯃꯁꯦꯟ ꯕꯨꯏꯕꯨ ꯊꯣꯏꯃꯥꯏ ꯕ꯭ꯔꯣ ꯀꯩꯅꯣꯗꯅꯤ ꯅꯤꯡꯊꯧꯈꯣꯡ ꯀꯦꯅꯦꯜ ꯃꯣꯏꯔꯥꯡꯗꯅꯦ ꯑꯩ ꯂꯩꯔꯤꯁꯦ
ꯑꯁꯣꯝꯗꯅ ꯍꯣꯏ ꯑꯥꯔꯃꯤ ꯃꯌꯥꯝ ꯈꯣꯏꯖꯣꯕꯤ ꯌꯥꯗꯕ꯭ꯔꯥ ꯑꯣ ꯑꯁꯣꯝ ꯅꯥꯀꯟꯗ ꯃꯣꯏ ꯑꯥꯔꯃꯤ ꯃꯌꯥꯝꯁꯦ ꯚꯤꯗꯤꯑꯣ ꯅꯝꯕꯤꯒꯅꯨ ꯍꯥꯏ ꯏꯔꯦ ꯀꯌꯥꯝ ꯐꯥꯔꯒꯦ ꯍꯧꯕꯗ ꯉꯥꯏꯔꯤꯌꯦ ꯍꯧꯖꯤꯛꯀꯤ ꯂꯥꯛꯅꯕ ꯇꯥꯏꯃꯤꯡꯂꯣ ꯑꯣ ꯑꯣ ꯑꯗꯨꯅꯦꯁꯨ ꯍꯣꯔꯦꯟ ꯁꯟꯗ꯭ꯌꯥ ꯋꯥꯏꯔꯝꯐꯥꯎ ꯑꯗꯨꯝ ꯆꯣꯞꯇꯣꯏꯔꯥ ꯏꯟꯁꯦ ꯐꯥꯗꯣꯏꯔꯥ ꯑꯩꯒꯤꯁꯦ ꯀꯩꯅꯣ ꯂꯥꯏꯚ ꯊꯥꯗꯣꯛꯄ ꯃꯌꯥꯝꯅ ꯁꯤꯒꯤꯁꯤ ꯌꯦꯡꯖꯒꯦ ꯍꯥꯏꯕ ꯑꯗꯨ ꯌꯦꯡꯍꯟꯕꯅꯤꯗ ꯑꯔꯤꯞ ꯈꯥꯟ ꯑꯧ ꯁꯤꯒꯤꯁꯦ ꯑꯣꯄꯣꯖꯤꯠꯇ ꯃꯣꯏ ꯑꯥꯔꯃꯤ ꯀꯦꯝ ꯂꯩ ꯑꯗꯣ ꯑꯥꯔꯃꯤꯁꯦ ꯃꯣꯏ ꯈꯣꯏ ꯆꯣꯞꯄꯤ ꯃꯌꯥꯝꯁꯦ ꯅꯝꯕꯤꯒꯅꯨ ꯑꯣꯏ ꯃꯣꯏꯁꯨ ꯃꯇꯝ ꯂꯦꯟꯐꯝ ꯈꯪꯗ꯭ꯔꯕꯖꯥꯠꯅꯤ ꯁꯤꯒꯤ ꯈꯣꯏ ꯃꯌꯥꯝ ꯂꯪ ꯇꯤꯡꯉꯤ ꯃꯌꯥꯝꯁꯦ ꯉꯥ ꯐꯥꯕꯒꯤ ꯇꯥꯏꯃꯤꯡꯗꯤ ꯈꯤꯇꯪ ꯉꯜꯂꯤꯕ ꯃꯥꯜꯂꯦ ꯃꯣꯏ ꯅꯨꯡꯊꯤꯟ ꯋꯥꯏꯔꯝꯗ ꯑꯣꯏꯅ ꯑꯌꯥꯝꯕ ꯐꯥꯏ ꯍꯥꯏ ꯍꯧꯖꯤꯛꯇꯤ ꯂꯛꯅꯗ ꯉꯥꯏꯔꯤ ꯃꯥꯜꯂꯦ ꯎꯁꯥꯔꯣꯟꯖꯟꯗ ꯉꯥꯁꯦ ꯑꯃꯠꯇ ꯐꯥꯗ꯭ꯔꯤ ꯑꯁꯣꯝ ꯅꯥꯀꯟꯒꯤ ꯁꯥꯏꯠꯁꯤꯗꯗꯤ ꯉꯁꯥꯏ ꯆꯠꯂꯨꯔꯦ ꯃꯣꯏꯗ ꯀꯃꯟ ꯀꯦꯖꯤ 3 ꯇꯥꯕ ꯑꯃꯗꯤ ꯐꯥꯍꯧꯋꯦ ꯑꯗꯣ ꯂꯩꯒꯤ ꯍꯪꯉꯨꯕꯗ ꯀꯦꯖꯤ ꯑꯃꯗ ꯂꯨꯄꯥ 500ꯅꯤ ꯍꯥꯏꯔꯛꯑꯦ ꯑꯩꯈꯣꯏ ꯀꯦꯖꯤ 3ꯗ 1,500 ꯑꯗꯣ ꯑꯩ ꯆꯥꯖꯔꯔꯣꯏꯒꯦ ꯑꯣ ꯔꯣꯀꯤ ꯀꯩꯅꯣꯅꯦ ꯍꯣꯏ ꯑꯩ ꯀꯩꯅꯣꯁꯦ ꯑꯩꯁꯨ ꯍꯤꯃꯥꯂꯌꯥꯟ ꯑꯃ ꯂꯧꯒꯦ ꯈꯟꯕꯅꯦ ꯀꯩꯅꯣ ꯇꯧꯕꯒꯤ ꯑꯩꯁꯨ ꯇ꯭ꯔꯥꯚꯦꯂꯤꯡ ꯈꯤꯇꯪ ꯂꯣꯡ ꯗꯤꯁꯇꯦꯟꯁꯁꯦ ꯈꯤꯇꯪ ꯑꯩꯁꯨ ꯆꯠꯅꯤꯡꯕ ꯑꯗꯣ ꯇ꯭ꯔꯥꯚꯦꯂꯤꯡ ꯕ꯭ꯂꯣꯛꯁꯦ ꯑꯩꯁꯨ ꯍꯧꯔꯒꯦꯅ ꯈꯜꯂꯤ ꯑꯗꯣ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯁꯤꯒꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯑꯗꯨꯝ ꯇ꯭ꯔꯥꯚꯦꯂꯤꯡ ꯕ꯭ꯂꯣꯛ ꯇꯧꯁꯤꯟꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯆꯦꯅꯦꯜ ꯑꯅꯧꯕ ꯑꯃ ꯄꯨꯔꯥ ꯇ꯭ꯔꯥꯚꯦꯂꯤꯡ ꯕ꯭ꯂꯣꯛ ꯑꯃ ꯅꯧꯅ ꯁꯦꯝꯕꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯇꯥꯟꯅꯁꯤ ꯑꯗꯣ ꯕꯨꯂꯦꯠꯁꯦ ꯀꯩꯅꯣ ꯇꯧꯕ ꯍꯤꯃꯥꯂꯌꯥꯟꯁꯦ ꯑꯩ ꯆꯠꯂꯨꯔꯦ ꯁꯣꯔꯨꯝꯗ ꯑꯗꯨꯝ ꯃꯣꯏꯒꯤ BS6ꯀꯤ 2020ꯒꯤ ꯃꯣꯗꯦꯜꯗꯣ ꯍꯧꯖꯤꯛ ꯏꯁꯇꯣꯛꯇꯣ ꯅꯍꯥꯟ ꯒꯥꯔꯤ 6-8 ꯂꯥꯛꯑꯝꯕ ꯑꯗꯨ ꯂꯣꯏꯊꯣꯛꯈ꯭ꯔꯦꯅ ꯍꯥꯏ ꯍꯧꯖꯤꯛ ꯅꯧꯅ ꯑꯃꯨꯛ ꯍꯧꯖꯤꯛ ꯂꯥꯛꯇ꯭ꯔꯦ ꯂꯣꯛꯗꯥꯎꯟ ꯂꯩꯕꯒꯤ ꯈꯔ ꯇꯞꯄꯦ ꯍꯥꯏ ꯑꯗꯨ ꯂꯥꯛꯑꯀꯥꯟꯗ ꯑꯩꯁꯨ ꯕꯨꯛ ꯑꯃ ꯇꯧꯍꯧꯒꯦ ꯇꯧꯕꯅꯤ ꯕꯤꯁꯤꯅꯥꯝ ꯃꯌꯥꯝ ꯕꯤꯁꯤꯅꯥꯝ ꯑꯅ ꯁꯤꯗ ꯑꯃ ꯌꯥꯎꯔꯤꯁꯦ ꯑꯩꯒꯤ ꯋꯥꯏꯐꯅꯤ ꯃꯥꯁꯨ ꯑꯣꯐꯤꯁꯇꯒꯤ ꯆꯥꯠ ꯇꯧꯔꯛꯏꯁꯦ ꯉꯥꯅꯨ ꯑꯃ ꯉꯥꯅꯨ ꯍꯥꯟꯅ ꯉꯥꯅꯨꯅ ꯍꯦꯟꯅ ꯍꯣꯡꯉꯅꯤ ꯑꯣ ꯉꯥꯅꯨꯅ ꯍꯦꯟꯅ ꯍꯣꯡꯉꯦ ꯑꯧ ꯂꯛꯁꯃꯤ ꯅꯨꯡꯉꯥꯏ ꯏꯊꯟꯗ ꯀꯣꯏꯕꯁꯦ ꯏꯟ ꯐꯥꯔꯤ ꯌꯦꯡꯁꯦ ꯏꯅꯦ ꯂꯥꯛꯇ ꯉꯥꯏꯔꯣ ꯍꯧꯖꯤꯛꯁꯦ ꯆꯥꯛꯆꯥ ꯇꯣꯛꯑꯒ ꯊꯣꯛꯅꯔꯛꯄ ꯇꯥꯏꯃꯤꯡ ꯑꯣꯏꯕꯀꯣ ꯁꯣꯟ ꯖꯣꯔꯥꯝ ꯀꯩꯅꯣꯗꯅꯦ ꯅꯤꯡꯊꯧꯈꯣꯡꯗꯅꯦ ꯑꯩ ꯂꯩꯔꯤꯁꯦ ꯃꯣꯏꯒꯤ ꯃꯣꯏꯔꯥꯡ ꯕꯖꯥꯔ ꯌꯧꯗ꯭ꯔꯤꯉꯩꯗ ꯅꯤꯡꯊꯧꯈꯣꯡꯒꯤ ꯀꯦꯅꯦꯜꯗꯣ ꯃꯣꯏ ꯉꯥ ꯃꯌꯥꯝ ꯐꯥꯕꯒꯤ ꯁꯤꯗ ꯍꯧꯔꯤꯁꯦ ꯀꯩꯅꯣꯗꯨꯅꯤ ꯑꯃ ꯀꯔꯤꯕ ꯁꯤꯁꯦ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯌꯥꯝ ꯅꯞꯄꯗꯣ ꯍꯤ ꯏꯁꯤꯡ ꯆꯪꯕ ꯍꯤ ꯑꯃ ꯂꯩꯔꯦ
ꯍꯤꯁꯦ ꯀꯥꯏꯔ ꯀꯥꯏꯗ꯭ꯔꯤꯔꯗꯤ ꯈꯪꯗꯦ ꯃꯣꯏꯒꯤꯁꯤ ꯄꯥꯏꯞ ꯀꯩꯅꯣꯁꯦ ꯇ꯭ꯌꯨꯕꯇ ꯇ꯭ꯌꯨꯕꯀꯤ ꯇꯥꯎꯅꯅꯕꯁꯦ ꯑꯩꯗꯤ ꯉꯝꯃꯣꯏ ꯁꯤ ꯊꯕꯛꯁꯦ ꯃꯌꯥꯝ ꯂꯩꯔꯤ ꯄꯔꯦꯡ ꯁꯥꯅ ꯑꯩ ꯃꯊꯛꯇ ꯑꯃꯨꯛ ꯀꯥꯈꯠꯀꯦ ꯁ꯭ꯋꯥꯏꯗ ꯍꯨꯟꯇꯣꯛꯏꯕ ꯐꯠꯇ ꯍꯥꯎꯊꯤ ꯃꯌꯥꯝꯁꯦ ꯈꯤꯇꯪ ꯁꯤꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯆꯦꯔꯪ ꯌꯨ ꯊꯛꯆꯟꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤ ꯁꯤꯗ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯄꯤꯛꯅꯤꯛ ꯂꯥꯛꯑꯒ ꯁ꯭ꯋꯥꯏꯗ ꯂꯨꯄꯥ ꯃꯥꯜꯂꯦ ꯌꯥꯜꯂꯝꯃ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯁꯤꯗ ꯇꯥꯔꯤꯕ ꯕꯣꯇꯜ ꯃꯌꯥꯝ ꯁꯤꯗ ꯇꯥꯔꯤꯕ ꯃꯌꯥꯝꯁꯦ ꯈꯤꯇꯪꯗ ꯑꯣꯏꯁꯨ ꯃꯁꯥꯅ ꯄꯨꯔꯛꯑꯒꯗꯤ ꯒꯥꯔꯕꯦꯖ ꯕꯤꯟꯒꯨꯝꯕ ꯑꯃ ꯌꯨꯝꯗꯒꯤ ꯄꯥꯏꯔꯛꯑꯒ ꯑꯗꯨꯝ ꯁꯤꯒꯤ ꯆꯥꯕ ꯁꯥꯅ ꯈꯣꯝꯊꯣꯛꯑꯒ ꯌꯨꯝꯗ ꯄꯨꯔꯒ ꯐꯖꯅ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯊꯝꯃꯒꯗꯤ ꯈꯤꯇꯪꯗ ꯑꯣꯏꯁꯨ ꯅꯥꯟꯒꯗꯕ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯁꯦ ꯒ꯭ꯌꯥꯟ ꯇꯥꯕꯁꯤ ꯃꯤꯁꯤ ꯈꯔ ꯋꯥꯠꯂꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯈꯣꯝꯗꯣꯛꯄꯤꯌꯣꯗꯤ ꯍꯥꯏꯕꯤꯔꯛꯀꯅꯨꯀꯣ ꯑꯩ ꯂꯨꯈꯥꯛ ꯈꯣꯝꯗꯦꯀꯣ ꯑꯧ ꯁꯗꯥꯅꯟꯗ KTMꯒꯤꯁꯤ ꯕ꯭ꯂꯣꯛꯁꯦ ꯑꯩ ꯅꯝꯖꯔꯛꯀꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯣꯏ ꯁꯣꯔꯨꯝꯁꯦ ꯊꯣꯡ ꯍꯥꯡꯗꯦ ꯍꯥꯡꯕ ꯃꯇꯝꯗ ꯑꯩꯁꯨ ꯅꯣꯡꯃ ꯆꯠꯂꯒ ꯃꯣꯏꯒꯤ KTM RC390 ꯑꯗꯨꯒ ꯃꯦꯟ ꯑꯣꯏꯅ ꯑꯩꯅ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯩꯅꯣꯒꯤꯁꯦ KTM Duke 390ꯗꯣ ꯑꯗꯨ ꯑꯩ ꯁ꯭ꯇ꯭ꯔꯤꯠ ꯕꯥꯏꯛꯇꯣ ꯑꯩ ꯈꯔ ꯄꯥꯝꯃꯦ ꯑꯩꯁꯨ ꯅꯣꯡꯃ ꯇꯦꯁ ꯗ꯭ꯔꯥꯏꯚ ꯆꯠꯄ ꯑꯣꯏꯅ ꯅꯣꯡꯃ ꯀꯩꯅꯣ ꯇꯧꯖꯔꯛꯀꯦ ꯕ꯭ꯂꯣꯛ ꯑꯃ ꯅꯝꯖꯔꯛꯀꯦ ꯁꯣꯟ ꯁꯣꯔꯥꯝ ꯑꯩ ꯆꯥꯛ ꯆꯥꯖꯔꯛꯇ꯭ꯔꯤ ꯆꯥꯛꯇꯤ ꯉꯁꯥꯏꯅ ꯂꯣꯏꯔꯝꯃꯕꯅꯤ ꯑꯗꯣ ꯆꯥꯛ ꯑꯩꯅ ꯊꯣꯡꯕ ꯅꯨꯃꯤꯠꯁꯨ ꯇꯥꯏ ꯉꯁꯤꯁꯦ ꯑꯩ ꯀꯣꯕꯤ ꯊꯣꯡꯉꯝꯃꯦ ꯑꯗꯣ ꯑꯩ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯤ ꯆꯥꯛꯁꯦ ꯉꯁꯥꯏ ꯈꯔ ꯂꯥꯝꯗꯕ ꯑꯗꯩꯗ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯒ ꯀꯣꯟꯅ ꯆꯥꯔꯒꯦꯅ ꯏꯟ ꯑꯃꯨꯛ ꯁꯣꯜꯂꯦ ꯑꯃꯨꯛ ꯌꯦꯡꯁꯤ ꯉꯥ ꯌꯧꯕ꯭ꯔꯅ ꯉꯥ ꯐꯥꯗꯦ ꯐꯣꯔꯁꯥ ꯆꯠꯂꯦ ꯑꯗꯣ ꯃꯌꯥꯝ ꯀꯩꯅꯣꯒꯤ ꯅꯤꯡꯊꯧꯈꯣꯡꯒꯤ ꯉꯥꯁꯤꯕꯨ ꯀꯦꯖꯤꯗ 500 ꯄꯤ ꯍꯥꯏꯁꯤꯕꯨ ꯄꯤꯅꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯗꯤ ꯈꯪꯗꯦꯅꯦ ꯈꯤꯇꯪ ꯇꯥꯡꯕꯗꯤ ꯃꯥꯜꯂꯦ ꯁꯤꯡꯖꯃꯩꯒꯤ ꯀꯩꯊꯦꯜꯒꯤꯗ ꯄꯤꯁꯨꯝ ꯆꯠꯄꯒꯤꯗꯣ ꯑꯗꯩꯗ ꯃꯣꯏ ꯃꯣꯏꯔꯥꯡꯗꯒꯤ ꯅꯤꯡꯊꯧꯈꯣꯡꯒꯤ ꯉꯥꯅꯦꯅ ꯄꯨꯔ ꯂꯥꯛꯑꯦ ꯃꯣꯏꯗꯤ 350 ꯑꯗꯨꯃꯥꯏꯅꯒ ꯄꯤ ꯑꯗꯣ ꯁꯤꯒꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁꯤꯒꯤ ꯎ ꯈꯨꯍꯧꯁꯤ ꯄꯣꯁ ꯇꯥꯗ꯭ꯔꯣ ꯀꯥꯜꯂꯒ ꯆꯠꯇꯥꯕꯅꯤ ꯎꯗꯤ ꯐꯖꯅ ꯍꯧꯋꯤ ꯑꯧ ꯈꯔ ꯇꯥꯡꯕ ꯃꯥꯜꯂꯦꯀꯣ ꯍꯥꯏꯕꯗꯤ ꯃꯃꯜꯁꯦ ꯂꯣꯛꯗꯥꯎꯟ ꯑꯣꯏꯕꯒꯤꯔ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ 400ꯀꯨꯝꯕ ꯄꯤꯕꯗꯤ ꯈꯤꯇꯪ ꯔꯤꯖꯅꯦꯕꯜ ꯑꯣꯏꯕ ꯃꯥꯜꯂꯦ ꯑꯩꯅ ꯃꯃꯜ ꯇꯥꯎ ꯍꯥꯏꯕꯗꯁꯨ ꯃꯣꯏ ꯇꯥꯕ ꯌꯥꯔꯣꯏ ꯍꯥꯏ 500ꯅꯦ ꯍꯥꯏ ꯑꯗꯣ ꯉꯥꯗꯣ ꯀꯦꯖꯤ ꯑꯍꯨꯝ ꯇꯥꯕꯗ ꯂꯨꯄꯥ 1,500 ꯄꯤꯔꯗꯤ ꯑꯩꯗꯤ ꯄꯥꯝꯃꯨꯔꯦ ꯑꯧ ꯁꯥꯔ ꯔꯟꯖꯟ ꯗꯣꯛ ꯂꯚꯔꯁ ꯑꯣꯏꯕꯁꯦ
ꯌꯥꯝ ꯐꯩ ꯏꯁꯥꯒꯤꯗꯤ ꯗꯣꯛ ꯂꯩꯕꯤꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯨꯏ ꯂꯣꯏꯕꯤꯕ꯭ꯔꯣ ꯑꯩꯁꯨ ꯍꯨꯏꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯍꯥꯏꯇꯥꯔꯦ ꯁ꯭ꯋꯥꯏꯗ ꯐꯠꯇꯧꯗꯤ ꯍꯨꯟꯗꯣꯛꯏ ꯃꯌꯥꯝꯁꯦ ꯉꯥꯗꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯐꯥꯗ꯭ꯔꯤ ꯆꯥꯛꯁꯨ ꯂꯥꯝꯁꯤꯜꯂꯛꯑꯦ ꯌꯨꯇ꯭ꯌꯨꯕ ꯂꯥꯏꯐꯁꯦ ꯑꯩ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯊꯥꯗꯣꯛꯆꯔꯛꯀꯦ ꯃꯌꯥꯝꯒ ꯁꯨꯃꯥꯏꯅ ꯂꯥꯏꯚ ꯆꯥꯠ ꯇꯧꯕꯁꯦ ꯅꯨꯡꯉꯥꯏ ꯔꯣꯖꯦꯜ ꯑꯗꯨꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯣꯏꯊꯣꯛꯄ ꯌꯥꯏ ꯑꯗꯨ ꯃꯤꯅꯁꯨ ꯍꯥꯏꯌꯦ ꯑꯗꯨꯃꯥꯏꯅ ꯃꯣꯏꯁꯦ ꯌꯥꯝ ꯂꯥꯎꯅꯗꯤ ꯉꯥꯡꯉꯔꯣꯏꯒꯦ ꯈꯇꯪ ꯉꯥꯡꯒꯦ ꯃꯣꯏꯒꯤ ꯐꯥꯝꯗꯒꯤ ꯑꯗꯨꯃꯥꯏꯅ ꯄꯣꯔꯛꯑꯒ ꯀꯩꯅꯣ ꯇꯧꯕ ꯌꯥꯎꯋꯦ ꯍꯥꯏ ꯌꯣꯟꯕ ꯌꯥꯎꯋꯦ ꯍꯥꯏ ꯃꯣꯏ ꯀꯦꯅꯥꯜꯗꯒꯤ ꯐꯥꯕ ꯁꯥꯔꯒ ꯑꯗꯨ ꯌꯥꯝ ꯀꯟꯅꯗꯤ ꯉꯥꯡꯕ ꯌꯥꯔꯣꯏ ꯑꯩ ꯍꯥꯠꯀꯦ ꯍꯥꯏꯔꯅꯤ ꯁꯣꯝ ꯁꯥꯏꯠꯁꯤꯅ ꯂꯣꯛꯇꯥꯛꯀꯤ ꯄꯔꯦꯡꯅꯤ ꯑꯣꯛ ꯃꯆꯥ ꯑꯃ ꯂꯩ ꯆꯥꯎꯗꯧ ꯋꯥꯠꯂꯤ ꯑꯉꯥꯡ ꯑꯣꯏꯔꯤ ꯑꯩ ꯒꯥꯔꯤ ꯇꯝꯅ ꯄꯥꯔꯀꯤꯡ ꯇꯧꯔꯝꯕꯔꯣꯝꯗꯅꯦ ꯂꯥꯛꯏꯁꯦ ꯑꯃꯨꯛ ꯎꯁꯥꯔꯥꯟꯖꯟꯁꯦ ꯑꯣ ꯅꯝꯕꯣꯜꯗꯒꯤꯔꯣ ꯅꯝꯕꯣꯜꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯖꯒꯥꯅꯤ ꯎꯁꯥꯔꯥꯟꯖꯟ ꯍꯥꯟꯅ ꯎꯕꯤꯈ꯭ꯔꯕ ꯑꯩ ꯅꯝꯕꯣꯜ ꯕꯖꯥꯔ ꯑꯩꯅ ꯕ꯭ꯂꯣꯛ ꯑꯃ ꯅꯝꯖꯈ꯭ꯔꯕꯅꯤ ꯌꯦꯡꯕꯤꯌꯨ ꯌꯦꯡꯕꯤꯗ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯕꯅꯤ ꯒꯥꯔꯤ ꯌꯧꯔꯦ ꯑꯩ ꯒꯥꯔꯤ ꯑꯃꯨꯛ ꯊꯧꯔꯒꯦ ꯃꯌꯥꯝ ꯑꯩ ꯁꯤꯗꯩꯗ ꯔꯤꯝꯁ ꯁ꯭ꯇꯥꯐ ꯍꯣꯁꯄꯤꯇꯥꯜ ꯗ꯭ꯌꯨꯇꯤꯑꯅ ꯊꯥꯕꯅꯤꯅ ꯑꯩꯒꯤꯗꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯑꯀꯥꯏꯕꯗꯤ ꯂꯩꯇꯦ ꯑꯗꯣ ꯑꯩꯕꯨꯗꯤ ꯁ꯭ꯇꯥꯐꯄꯨꯗꯤ ꯅꯠꯇꯦ ꯑꯩꯒꯤ ꯋꯥꯏꯐ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯕꯒꯤ ꯊꯦꯠꯇ ꯌꯥꯗꯗꯅ ꯊꯦꯠꯄꯅꯤ ꯑꯗꯨꯅ ꯁꯤ ꯊꯦꯠꯄꯅꯤꯅ ꯑꯀꯥꯏꯕꯕꯨꯗꯤ ꯂꯩꯇꯦ ꯑꯩꯉꯣꯟꯗ ꯑꯗꯣ ꯀꯣꯏꯆꯠ ꯆꯠꯄꯗꯣ ꯋꯥꯏ ꯍꯨꯃꯥꯡꯁꯨ ꯀꯥꯡꯉꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛꯀꯤ ꯂꯥꯏꯐꯁꯦ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯇꯨꯡꯗꯁꯨ ꯑꯗꯨꯝ ꯑꯩꯅ ꯖꯒꯥ ꯖꯒꯥ ꯆꯠꯄꯁꯤꯡꯗ ꯑꯩ ꯂꯥꯏꯐ ꯑꯗꯨꯝ ꯅꯝꯖꯔꯛꯀꯦ ꯑꯗꯣ ꯉꯁꯤꯒꯤ ꯁꯨꯃꯥꯏꯅ ꯂꯥꯏꯐ ꯇꯧꯕꯁꯦ ꯑꯩꯉꯣꯟꯗꯁꯨ ꯅꯨꯡꯉꯥꯏꯖꯩ ꯃꯌꯥꯝꯒ ꯁꯨꯝ ꯏꯟꯇꯔꯦꯛ ꯇꯧꯕꯁꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯄꯨꯡꯈꯥꯏ ꯑꯃ ꯐꯥꯔ ꯃꯥꯜꯂꯦ ꯑꯩꯅ ꯂꯥꯏꯐ ꯊꯥꯔꯤꯁꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯐꯖꯅ ꯂꯩꯕꯤꯌꯨ ꯆꯦꯛꯁꯤꯟ ꯁꯣꯁꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯐꯖꯅ ꯇꯧꯕꯤꯔꯒ ꯂꯩꯕꯤꯌꯨ ꯑꯗꯨꯒ ꯁꯦꯅꯤꯇꯥꯏꯖꯔ ꯑꯗꯨꯝ ꯍꯥꯞꯄꯤꯌꯨ ꯑꯩꯁꯨ ꯒꯥꯔꯤꯗ ꯑꯗꯨꯝ ꯁꯦꯅꯤꯇꯥꯏꯖꯔ ꯑꯗꯨꯝ ꯌꯥꯎꯏ
ꯑꯗꯣ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯂꯥꯏꯐꯇ ꯂꯥꯛꯄꯤꯒꯤꯗꯃꯛꯇ ꯑꯗꯣ ꯃꯇꯨꯡꯗꯁꯨ ꯑꯗꯨꯝ ꯎꯅꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ